ꯊꯥꯒꯠ ꯏꯁꯩ ꯱꯱ ꯑꯩꯅ ꯖꯦꯍꯣꯚꯥꯗ ꯆꯪꯖꯔꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯎꯆꯦꯛ ꯑꯃꯒꯨꯝꯅ ꯅꯍꯥꯛꯀꯤ ꯂꯣꯏꯕꯤ ꯆꯤꯡꯗ ꯄꯥꯏꯈ꯭ꯔꯣ, ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯏꯁꯣꯔ ꯅꯤꯡꯗꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯤꯔꯨꯡ ꯆꯤꯡꯂꯤ꯫ ꯃꯈꯣꯏꯅ ꯄꯨꯛꯆꯦꯜ ꯇꯤꯡꯕꯁꯤꯡꯕꯨ ꯂꯣꯟꯅ ꯀꯥꯞꯅꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯤꯂꯤꯗ ꯇꯦꯡꯒꯥ ꯊꯣꯡꯂꯤ꯫ ꯌꯨꯝꯐꯝꯁꯤꯡ ꯑꯗꯨ ꯃꯥꯡꯍꯜꯂꯕꯗꯤ ꯙꯔꯃ ꯆꯦꯟꯕꯁꯤꯡꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯖꯦꯍꯣꯚꯥꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯤꯡꯅꯁꯪꯗ ꯂꯩ, ꯖꯦꯍꯣꯚꯥꯒꯤ ꯐꯝꯕꯥꯜꯗꯤ ꯁꯔꯒꯗ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯅ ꯌꯦꯡꯏ, ꯃꯍꯥꯛꯀꯤ ꯃꯤꯠꯄꯥꯟꯅ ꯃꯤꯒꯤ ꯃꯆꯥꯁꯤꯡꯕꯨ ꯆꯥꯡ ꯌꯦꯡꯏ꯫ ꯖꯦꯍꯣꯚꯥꯅ ꯙꯔꯃ ꯆꯦꯟꯕ ꯃꯤꯕꯨ ꯆꯥꯡ ꯌꯦꯡꯏ, ꯑꯗꯨꯕꯨ ꯏꯁꯣꯔ ꯅꯤꯡꯗꯕ ꯑꯃꯁꯨꯡ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯃꯤꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯌꯦꯡꯊꯤ꯫ ꯖꯦꯍꯣꯚꯥꯅ ꯏꯁꯣꯔ ꯅꯤꯡꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡ ꯑꯣꯏꯅ ꯑꯆꯥꯛꯄ ꯃꯩꯇꯥꯜ ꯆꯨꯍꯟꯒꯅꯤ꯫ ꯃꯩ, ꯀꯥꯡꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯦꯡꯀꯣꯠꯀꯤ ꯁꯔꯨꯛ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯗꯤ ꯙꯔꯃ ꯆꯦꯜꯂꯤ, ꯃꯍꯥꯛꯅ ꯙꯔꯃ ꯆꯦꯟꯕ ꯄꯥꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯇꯤꯡꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯒꯅꯤ꯫